Lakhipur Online Puthok August ki tang taruk Sagol sen namit ki Khomjinba Pao tabirase. Ahan bada maroi Pao. Kendra gi Mantri JP Nadana Sibsagar Jila gi ichauna sokalaba mafam sing koina chatuna yengsin khre. Oja yumnam na dia chana laiki dabada tongan malup kayana makatana awaba phongdok narakle. Young Manipuri Council Assam YMCA gi ani suba Foundation Day hayeng August ki tareta Silchar gi Raji Bhavan ta pangthok lagane. August tara manga phawbagi manungda Uchathol lambi sembi drabadi Uchathol Pioneer Club na akanba khongjang changsen gadore. Silchar Medical College tagi Assam University phawbagi lambi sembina ba tabi tawraduna mahiroi singna wakat mifam pangthokre. Meherpur tagi Medical College phawba 4 lane semgatna bagi pandamda lam takthokpagi thabak haukre amasung Kangla ithong phatpa amasung Kangla ukrong hongbagi thorom pangthokre. Hojik mapungoi pau tabirase. Kendra gi Mantri JP Nadana Sibsagar Jila gi ising ichauna khamthengna sokalaba santak amasung Nepali khuti gi mafam sing koina chatuna yengsinkhre. Mantri na mafam adugi awaba taraba miyamga wari watai sanaki. Prime Minister Narendra Modi gi pautak matungina mahakna Assam gi ichauna awaba taraba miyam gi manakta lakpani haina Sri Nadana phongdokhi. Kendra gi lengakna awaba taraba singda tengbang pibagi thabak chapsana paikhatkani haina mahakna mayek singna phongdoklamki. Yengsin khongset aduda Chief Minister Dr. Himanta Biswa Sharma, Mantri Ashok Singhal amasung Kesap Mahanta sarukjakhi. Oja yumnam Nadia Chana manung matam sadana masagi chahi humbutra mangada itha thajadana haukiba August gi tang mari ge ayuk ki pung 8 makhaida khamnung sawa tan khibada ngarang yumsakaisha numit ki nungtil pung manga taba matamda Naharol Khorirol Silup Assam Lakhipur gi sanglenda awaba phongdokpagi tharomama pangthokre. Silup asigi President Thoksom Bishana na mifam apoiduna pangthokiba awaba phongdokpagi tharomda Silup ki General Secretary Wahengba Binoina Laikidraba Oja Yumnam Nadia Chan gi punsi amasung mahangna pangthok piramba thabak thorom singi matangda palladuna wafam kaya thambiki amasung aibi haibi thabam dhiraranina Oja Yumnam Nadia Chan na laikidabada asiba koba saireng ama pathoktuna ojabu saithaki aroibada minute ama tumina leptana ojagi thawaina isorgi khuyada ingna chikna lairuna ba taibang mapuda thawni jakhi siba nahak mong mati soidana tungmargani kaibangi tungthong kudingda kanana buna thoktra cherak pangam khiba jomras ki kalla bawayel sairatagi Magi nusijarba mapuroi ba magi nusirabi loinabi magi nupi angang kari mata takana hada sutakam dana han kini mato mata tumin kari supu kide ay kini haiduna kari sujong duna pu kide han kini mato mata tumin Mitai Pensioners Welfare Association ge auditor oibiramba Yumnam Nadia Chana laikidabada Mitai Pensioners Welfare Association Lakhipur ge awapa phongdokpagi mipamama ngarang yumsakaisha namita Jogai Mathura Middle School Binakandi Part 1 da famkhre. Association ge President Kaisam Birendra na mipama poi kiba thoramda Senior Pensioner Singh Arambam Gorgopal amadi Huirem Manimohna Daista Lengsinki Thoramda Association asigi auditor oibiramba Chahi humbutra manga suraba Singirbon gi pensioner Yumnam Nadia Chanai khang hoduna laikidabada mifamna minute ani tumina laiduna taibang mapugi mafamda laikidrabagi thawaina lairemlenda ingna chikna lairuna ba thawni jakhi awaba phongdokpagi thoromaduda Professor Y Raj Bihari W Hari Mohan Sapam Robindro Thengujam Prabhavati Professor P Raj Bihari A Nil Kumar Haisnam Singhajina Chingba Miyoi Singna Laikidraba Oja Nadia Chana Hinglingaida Taubiramba Thabak Tharong Kayabu Singtharaduna Wafam Kaya Phongdoknaki haina Mitai Pensioners Welfare Association gi General Secretary Laisram Nandakumar Phongdorakli Oja Yumnam Nadia Chan Singhana laikidabada Manipuri Kanbalup Makalna awaba phongdokre Manipuri Kanbalup ki oina Oja Yumnam Nadia Chana Finance Convener oina Thau pubiduna Manipur da thokliba kanglupi rangda awaba taraba sing relief camp ta leiriba sing da mateng pangba oina Imphal da chalubada Oja sinasu achoba thodang lobiduna khongset adu mai pakhi haina Makalgi convener Saram Herajina phongdorakli
Oja asina leiringaida Manipuri khunai asigi damak tawbiramba thabak thoramsing singthadana loiba nairaroi aduna Oja asina manung matam chadana leikidaba si Manipuri khunai asigi menkhatpa ngamlaroi daba arang bathon michak ama ken kibagumani haina phongdokladuna awaba nanghoriba Ojagi imung manungi awaba dasu makalna saruk yazari haina phongdorakle Singirbon High School na Oja Yumnam Nadia Chana Laikidabada Nungaitaba Pongdokre. Thauramda School ge Oja Makok Jamaluddina Laikidraba Oja Sigi Punsiwari Singirbon High School dagi metric pass tawkiba madi Ojagi sinphamda changlakiba madi Ojagi phamdagi potharabagi matung school asigi SMDC gi president oina thaudang lobiramba madi mahiroi singbu sagot piramba mahaki wakhalon singbu ningsingladuna Oja asina pangthoklama thabak thoram singbu singthaki matungda school asigi Oja amadi mahiroi sing punna minute amatumina laiduna Ojagi thawai mirelna lairamlenda ingna chikna lairunaba taibang mapungi maphamda thauni zakhi Young Manipuri Council Assam YMCA gi ani suba foundation day gi thoram hayeng August ki tang taret Silchar gi Rajiv Bhavan da pangtok lagani hairiba thoram asida khangatlaba khunai asigi saknariba social activist sing amasung naha oiriba entrepreneur sing maira paibi ima sing amadi nupi entrepreneur kharada manapi bagaloinana ikai khumna bot kadori hairiba thoram asida miyamna lengbirakduna sagot pinanaba YMCA gi General Secretary Roshan Irong gi maigedagi noluk naning singlagle Ngarang Jumsa Kaisha Numita Assam University Silchar gi mahiroi singna Silchar Medical College Hospital dagi Assam University phawbagi lambi athuba matamda sembinaba demand tawraduna wakat mifam phamkhre Silchar Medical College dagi Assam University phawbagi lambi asi yauna Silchar shahar gi tongan balambi singi pibam sokchilakpagi matangda mahiroi singna matam kuina dagi hauduna lambi sing asibu sembinaba wakat phongdoktuna lakhi Yumsa Kaisha Namitki ayuki pung mapan dagi Assam University gi main gate mamangda mahiroi singna wakat mifam hauki Nungtil gi pung amma makhairom tarakpada district administration gi maigedagi additional district commissioner na mahiroi singda aibo ina lambi semlakani haibagi thajaba pibadagi khongjang changsiliba mahiroi sing makoi gi khongjang ado handokhi hairi Kasar District Administration na Silchar gi Meherpur Birbol Bazar dagi Medical College Hospital phawbagi lambi asi 4 lane da upgrade tawbagi pandamda ngarang dagi hauduna lam takthokpagi thabak eviction drive hokre hairiba thawang asi numit dini humni chathaki kani hairi 4 lane project asigi damak lengakna lam loksinbagi thabak sing hanana loisinkhre amasung phangpham thokpa lamgi mapu singda compensation pibagi thorang singsu mapung phana sinkhre hairi aduga lengaki lamda ayaba yauduna lairiba singbuna mafam adu thadongna ba yathang pikre Ngarang nungtil pung ahum taba matamda Uchathol Pioneer Club da Club Maira Paibi amadi Laikai asigi SSG gi apunba mifam ama pangthokre mifamna National Highway number 13 tagi kha pangna chaliba Gularthol dagi Uchathol phawbagi lambi asi mari leinaba department singna athuba matamda semjin binaba warep kamaram lokre loinana lagliba August ki tang 15 phawbagi manungda mari leinaba department amasung Manipur lenga ki maigedagi positive oiba response pibi raktrabadi mathangi numit August ki 13 tagi Uchathol gi club amadi Maira Paibi pullaga makhal makagi khongjang hauragani haina Uchathol Pioneer Club Jiribam gi president M Prem Chandra Singh ana phongdokre Uchathol Maira Paibi gi W Santimala Devina hai mifamna lauki bawarek ki matungina miyamna chatnariba maroi balambi asi athubada sembi drabadi akanba khongjang jangsilagani haiki iramasi ki matangda T Prabha Devi Kobi Maira Paibi amana hai lambi phatabana school tamliba mahiroi sing amasung ahlaman sing chatpa yadre maramaduna miyamgi awaba si jenglaga sarkarna lambi asi athubada sembiyo haina phongdokhi 7 Gularthol lagi Uchathol tariba hospital helipad tariba lambi asi IPA road asi matang yamna chulagaba yamna chatok sisin tawda dongsa gaba mayon naba
ꯃꯥꯌꯣꯛꯅꯔꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯑꯗꯨꯒ ꯍꯦꯂꯤꯄꯦꯗꯀꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯝꯒ ꯆꯨꯅꯗꯕ ꯌꯥꯝꯅ ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯑꯣꯒꯁꯀꯤ ꯇꯥꯡ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯁꯔꯀꯥꯔꯅ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯇꯥꯡ 16ꯇꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯌꯥꯝ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯆꯔꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯤꯕ ꯑꯗꯒꯤ CRPF ꯑꯗꯒꯤ ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗ꯭ꯔꯦ ꯈꯣꯡꯅ ꯆꯠꯄꯗ ꯐꯥꯎꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗ꯭ꯔꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯗꯨꯅ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯥꯒꯁꯀꯤ ꯇꯥꯡ 15 ꯃꯅꯨꯡꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯔꯛꯇ꯭ꯔꯒꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯩꯈꯣꯏꯅ ꯃꯈꯜ ꯃꯈꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯥꯏꯅ ꯌꯦꯠꯅꯔꯦ hospital ama laise angang nubi masa ngamdraba kanda si lambi siga chalaga kari oidori siga dara changa dara khangoi sipai ki am lairi aduna masigi lambi se nan mai mathau tai angang na school chappa matam da gari accident mayam taure cycle chappa jate gari macha chappa jate ngarang jumsa kaisa numita sana konungna kangla ithong phatpa masung kangla ukrong hongbagi laithau kangla da pangthokre laithau asi nongda lairan pakhang bagi matamdagi leptana chatharakibani masida chahi chupa chaknam phiman kibagi amot pasing adu sengdokpagi laithau ni haina sana konungdagi laisram poireiton na thadorokpa jerolama da phongdorakle laithau asi pangthoktrabadi ibudongna kangla da pugning leitana leiroi hairi hairiba kangla sengbagi laithau asi kangla gi santhong chithek ima leibarel sidabagi mafam loktak maruda pangthogi loinana kangla gi sangai yumpham dana adungai chothe thangwai pakhangbagi machanupabu khunjana inthokiba dugi maparigi yumjau sabagi thau pangduna tongana leikraba khunmi sing adu awa ana tarakhi haire inthokiba dugi maparigi yumjau sabagi thau pangduna tongana leikraba khunmi sing adu awa ana tarakhi haire mamaida inthokiba angang aduda haijaduna khulakpa haptuna nongaina pankhe masibu ningsingduna ibudau pakhangbada ukrong hongduna thawni jabani haina sana konugi cherola sinama khatarakle Khanganjaba ma tongan ba computer coursing tambi takpinanabagitamak kasar Lakhipur gi ward number 10 da Luminary Tech Institute haina mingthon ba institute ama laglipa September gi 10 dagi hangtoklakani institute asida ahanbagi oina BCC DCA ADCA PGDCA web designing tele with GST DTP amadi video editing gi coursing mapung phana tambiga tawri institute asidagi lengakna sakhanglaba certificate sing pibaga loinana scholarship ki khudongchaba su piga tawri akupa marol gi damak Luminary Tech Institute ki mobile number 986379056 natraga WhatsApp ki khutangda 703541237 number asida pau phauna bina bakhangalakle Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu aroibata maroiba paw amukhanna Kendra gi mantri JP Nadda na Sibsagar jila gi ichawna sokalaba mafam sing koina chatuna yengsinkhre Oja yumnam na dia chana laikidabada tongan malup kayana makatana awaba phongdoknarakle Young Manipuri Council Assam YMCA gi ani suba foundation day hayeng August ki tareta Silchar gi Raji Bhavan ta pangthoklagani August tara manga phawbagi manungda Uchathol lambi sembidrabadi Uchathol Pioneer Club na akanba khongjang changsengadori Silchar Medical College tagi Assam University phawbagi lambi sembinaba dabi tawraduna mahiroi singna wakat mifam pangthokre Meherpur dagi Medical College phawba 4 lane semgatnabagi pandamda lam takthokpagi thabak haukre amasung Kangla ithong phatpa amasung Kangla ukrong hongbagi thorom pangthokre
Lakhipur Online YouTube channel gi pau sandok chaba ngasigi oinadi matang asidaloi jare.